Hauzik adomda tahanjagadoriba wari asi asengba Thokhiba horror wari amakhakni. Wari asibu pibirakbi Sister Tania Aduga mayamgi mafamda patoktuna tahanjaribi thoibi kaisamna channel asigi maikaidagi mayambu taramna okjari. Hauzik mayamgi mafamda wari asi khusinajagi. Aise Presidency University of Bangalore asigi hostel amada leijabani. Ai hana hostel gi room phangdabadagi anakpa ren amada leijarami. Leiriba ren asisu leiba yamna nungai facilities yamna pibi. Aina khali hostel room phangdrabasu masina phari haina. Adubu aigi room oiriba mathaktu itomda leibagi oina sizinarami. Ataidi thongloli Makhada di room tongan bada Aikhoi college ki satri nupi ani aduga satra nupa ahum amagasu rent lei. Nongmadi ai washroom dagi irulu zabalorga tholakpani winter matamni noodles kra horaga sare. Adugi matung ngehak pathabo oina ai larik sum parambani. Matam aduda thangnaba room amadagi nupi makhakna kanna khiklakpagi makhol darami. Makhol adu tarubada angakpa phawrami. Asengbadi room adu misu leiba nate. Ahanbani na aisu kaisum khanjilujri. Asumna amuk makhata na minute 10 larik parami. Minute 10 ki matung amukasu nupi amana yamna pena na kapagi makhol aduga potse lang khaibagi makhol taraklami. Handakti ai kibana loiri itomta room adu da leiba na maram oiraga. Adubu numit adumadi headphone thinjilaga isai taraga ai adumak tumthakre. Mathangi numita nongalaga ai yumbu adugi manakta hangwa chulubani. Adubu yumbu adudi numidang athengbada luhongba ma yawba chaki aduna hausi halakadabu watli harakpadagi ai amuk halai. Asumna aisu college talure halakpadadi pung 3:30 mukta sinkre. Aina lariba room asi number 14 ni aduga aina nupina kapatariba room aduna number 15 ni. Asumna numit aduda room number 16 da kapal ani khaksu leiba laklami. Aisu yamna harabu puklami makhoisu laklabanina itomta oijre kiba pharani khanduna. Adubu numit adugi ahinga dusu hanadagi hena aki akiba khonjel kayama taba horaki. Masigi akiba khonjel asina room adudagi lakpa horakpasi pung 12:30 swaida oigali karigumbadana pung 2:30 adwaida horakpasu yawi. Asumna ahinga duda aisu kizabadagi aigi boyfrienda phone tawduna wari sai aina mangonda loina tamli. Mahaknasu aibu kidanabani haiduna wahai kaya haibiduna thauna hapirai. Asumna ngahak wari saraga aigi boyfriend adusu tumninglaba mali phone thamkre. Ngahak leiragadi khonjel jat room number 15 adudagi taba phanglai. Aina khangdaba Atoppa londa ngangma khonjel mayam amasu taba phangki. Asum kisilakpadagi aina nangna lakpa couple matai manang lariba room aduda chatlaga makhoida hairubana phagani khali. Maramdi makhoisu taramgani khanduna aisu mapanda thokli. Nupi ki khonjel tariba room number 15 adu thongjaudi loli. Adubu thongnaudi khara hangdoklaga lei. Light su amuk mam amuk ngan tawduna leiri. Laibak thiribadi room number 16 adusu thonglolaga leiramli. Aisu kizaduna kapli. Aisu kirasu kina hiplurage khanduna room manungna sangsili. Tamnabasu pung 2 adwaida lepkri. Asumna nonghek nganbaga aina aikhogi family da loina tamli. Makhoinasu lake haiduna hairai. Asumna aina yumbudugi manakta chatlaga hanglui. Makhoinasu kaisum leitabani kaisum tawdabani aina kibadagi oiromgani haiduna hairai. Aina room number 15 asida changduna karigumba amata yengjaningi haibada makhoinasu harau yaraklami. Asumna aiga yumbugi machanupi amaga room number 15 aduda puna changlami. Aikhoina room adu changma matamda karigumba amata akiba yaba mawongda leiramde. Adubu room adugi washroom da isingumudi tarami. Aina khali misu leitaba room asida karamna ising taribano haiduna. Bedroom adugi ceiling fan du switch off tawraga lei. Adubu fan adudi khuna thengkibagi khara lengbadu adumna leirami. Ai isana di khanjai room adugi mawong adu ubada
ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗ ꯔꯨꯝ ꯑꯗꯨ ꯃꯤ ꯂꯩꯅꯔꯛꯇ꯭ꯔꯤꯕꯁꯤ ꯆꯍꯤ 2ꯃꯨꯛꯇꯤ ꯁꯨꯔꯦ ꯍꯥꯏ꯫ ꯊꯥ 4-5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯣꯠꯄ ꯍꯦꯟꯖꯤꯟꯗꯅꯕ ꯔꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯔꯨꯝ ꯅꯝꯕꯔ 15ꯒꯤ ꯀꯄꯜ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯕꯗ ꯔꯨꯝ ꯅꯝꯕꯔ 16 ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯊꯦꯡꯕꯗ ꯄꯥꯔꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯁꯨ ꯔꯨꯝ ꯅꯝꯕꯔ 15 ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯔꯦꯟ ꯑꯃ ꯐꯪꯂꯦ꯫ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯁꯨ ꯅꯍꯥꯛ ꯅꯇꯣꯝꯇꯅꯤ, ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄꯗ ꯔꯦꯟ ꯊꯤꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯇꯝꯅꯕꯗꯨꯁꯨ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯁꯨ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯔꯊꯗꯦ ꯌꯥꯎꯕ ꯆꯠꯂꯨꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯕꯔꯊꯗꯦ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨ ꯄꯨꯡ 11:13 ꯉꯥꯏꯔꯤ꯫ ꯑꯩꯅ ꯔꯨꯝ ꯑꯗꯨ ꯆꯪꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯅ ꯑꯩ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯁꯨ ꯀꯤꯕꯅ ꯅꯤꯛꯂꯤ꯫ ꯇꯨꯡꯒꯤ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯔꯨꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯇ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯐꯝ, ꯑꯃꯨꯕ ꯐꯤꯖꯣꯜ, ꯑꯉꯧꯕ ꯐꯤꯖꯣꯜ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯀꯤꯃꯟꯗꯨꯅ ꯃꯈꯥꯒꯤ ꯔꯨꯝꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯔꯨꯝꯗ ꯆꯠꯇꯨꯅ ꯑꯍꯤꯡꯗꯨꯃ ꯑꯩ ꯂꯦꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯀꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯤ꯫ ꯑꯩꯅ ꯌahꯧꯕꯒ ꯌꯨꯝꯒꯤ ꯕꯕꯥ ꯑꯃꯗꯤ ꯃꯃꯥꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯂꯥꯛꯄꯗꯨ ꯑꯒꯁꯀꯤ ꯗꯦꯠ 26ꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯅ ꯌꯨꯝꯕꯨ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗ 2016ꯗ ꯀꯄꯜ ꯑꯃꯈꯛ ꯃꯊꯛꯀꯤ ꯔꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯃꯆꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯦꯃꯤꯂꯤ ꯌꯥꯅꯗꯕꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯊꯛꯀꯤ ꯔꯨꯝꯁꯤꯡꯗ ꯃꯈꯣꯏꯈꯛ ꯂꯩꯔꯝꯃꯤ, ꯑꯇꯣꯞꯄ ꯂꯩꯔꯝꯗꯦ꯫ ꯊꯥ 4ꯃꯨꯛꯇꯤ ꯍꯔꯥꯎ ꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯥ 5ꯃꯨꯛ ꯁꯨꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ, ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯗꯦꯠ 15 ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯨꯝꯒꯤ ꯁꯣꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯔꯨꯝ ꯆꯦꯛꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯣ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯊꯛꯀꯤ ꯔꯨꯝ ꯑꯃꯗ ꯃꯤ ꯂꯩꯕ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯅꯝ ꯅꯝꯊꯤꯕ ꯐꯥꯎꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯨꯝ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯆꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯗ ꯃꯊꯛꯇ ꯃꯀꯣꯛ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯄꯨꯝꯊꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯍꯟꯈꯤ꯫ ꯐꯦꯁꯕꯨꯛꯇꯁꯨ ꯚꯥꯏꯔꯦꯜ ꯆꯠꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨ ꯐꯥꯒꯠꯇꯨꯅ ꯖꯦꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏ꯫ ꯑꯗꯨꯝꯅ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯅ ꯇꯝꯂꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯝ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯇꯝꯅꯗꯨꯅ ꯂꯩꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯛꯇꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯇꯨꯡ ꯍꯣꯁꯇꯦꯜꯒꯤ ꯔꯨꯝꯁꯨ ꯐꯪꯂꯦ꯫ ꯔꯦꯟꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯔꯦꯟꯇ ꯂꯩꯔꯨꯕ ꯆꯍꯤ ꯑꯁꯤ 2019ꯗꯅꯤ꯫ ꯑꯩꯅ ꯇꯥꯕꯗ 2022ꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗꯒꯤ ꯇꯝꯅꯕ ꯔꯨꯝ ꯑꯗꯨ ꯄꯟꯗꯤꯠꯁꯤꯡꯅ ꯇꯥꯟꯅꯔꯒ ꯃꯤ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯔꯨꯝ ꯑꯗꯨꯁꯨ ꯐꯖꯅ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯐꯥꯎ ꯁꯝꯂꯒ ꯆꯠꯂꯨꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ 2022ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯈꯤ꯫